ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯔꯛꯄ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯈꯪꯍꯟꯖꯔꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯐꯤ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ꯫ ꯗꯔꯁꯅꯥ ꯖꯔꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯐꯤ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯦꯛꯁꯇꯥꯏꯜ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯔꯁꯅꯥ ꯖꯔꯗꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯗꯔꯁꯅꯥ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯦꯟꯗꯂꯨꯝ ꯑꯦꯟꯗ ꯇꯦꯛꯁꯇꯥꯏꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯍꯦꯟꯗꯂꯨꯝ ꯑꯦꯟꯗ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯍꯧꯗꯣꯛꯄ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯦꯟꯗꯂꯨꯝ ꯑꯦꯟꯗ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯋꯥꯔꯅꯦꯁ ꯂꯣꯛ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯐꯤꯁꯥꯕꯤ ꯃꯁꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯐꯤ ꯑꯃꯁꯨꯡ ꯑꯇꯩ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇ ꯁꯤꯖꯤꯟꯅꯕ ꯑꯣꯏꯅ ꯇꯧꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯇ ꯅꯠꯇꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯌꯣꯡꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯔꯤꯕ ꯐꯤ ꯃꯈꯜ 3 ꯖꯤ.ꯑꯥꯏ. ꯇꯦꯒ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯗꯤꯃꯥꯟꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ 3 ꯑꯁꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯇꯧꯄꯨꯟ ꯔꯦꯜꯋꯦ ꯆꯥꯗ 80ꯒ 9.20 ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯦꯜꯋꯦ ꯖꯤꯔꯤꯕꯥꯝ ꯏꯝꯐꯥꯜ ꯔꯦꯜꯋꯦꯖ ꯂꯥꯏꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯆꯥꯗ 89.20 ꯂꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯇꯤ 18 ꯍꯦꯟꯕꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯐꯥꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:35 ꯔꯣꯝ ꯇꯥꯕꯗ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯗꯤ ꯃꯣꯔꯦ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 78ꯒꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯥꯏꯔꯟ ꯕ꯭ꯔꯤꯖ ꯃꯅꯥꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗ ꯂꯨꯄꯥ ꯀꯣꯇꯤ 18.10 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 9.60 ꯌꯥꯎꯕ ꯁꯥꯄꯣꯟ ꯀꯦꯞ 185 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯅ ꯄꯤ.ꯑꯥꯔ.ꯑꯣꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯥꯏꯋꯦꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯦꯡꯅꯅꯕ ꯖꯤꯑꯣ ꯇꯦꯛꯁꯇꯥꯏꯜꯒꯤ ꯑꯈꯟꯅꯕ ꯇꯤꯝ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡ ꯍꯦꯛ ꯆꯨꯕꯒ ꯏꯝꯐꯥꯜ ꯇꯨ ꯖꯤꯔꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯇꯨ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯗ ꯇꯣꯏꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯖꯤꯑꯣ ꯇꯦꯛꯁꯇꯥꯏꯜꯒꯤ ꯂꯝꯗ ꯈꯪ ꯍꯩꯔꯕ ꯑꯈꯟꯅꯕ ꯇꯤꯝ ꯑꯃꯃꯝ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯇꯦꯛꯅꯣꯂꯣꯖꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯁꯟ (NTTM)ꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯟ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯠꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯁꯇꯥꯏꯜ ꯀꯟꯐꯔꯦꯟꯁ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯥꯏꯈꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯖꯤꯔꯤꯕꯥꯝ, ꯏꯝꯐꯥꯜꯗꯒꯤ ꯃꯥꯎ ꯐꯥꯎꯒꯤ ꯂꯝꯕꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯣꯐꯠ ꯑꯣꯏ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯍꯦꯛ ꯆꯨꯕ ꯃꯇꯝꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤ ꯊꯦꯡꯅꯅꯕ ꯖꯤꯑꯣ ꯇꯦꯛꯁꯇꯥꯏꯜꯒꯤ ꯂꯝꯗ ꯈꯪ ꯍꯩꯔꯕ ꯑꯈꯟꯅꯕ ꯇꯤꯝ ꯑꯃꯃꯝ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ (MBBS)ꯒꯤ ꯁꯤꯠ 100ꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯒꯗꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ MBBS ꯒꯤ ꯁꯤꯠ 100 ꯂꯩꯍꯟꯅꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯝꯃꯤꯁꯟ (NMC)ꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯠ ꯒ꯭ꯔꯦꯗꯤꯡ ꯕꯣꯔꯗ (MARB)ꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯀꯝꯃꯤꯁꯟ ꯑꯁꯤꯒꯤ MARB ꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯝꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯤ MBBS ꯒꯤ ꯁꯤꯠ 100 ꯂꯩꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯆꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯔꯤꯌꯥ ꯐꯪꯗꯕꯗꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯋꯥꯡꯉꯨ ꯁꯟꯗꯪꯈꯣꯡꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯔ ꯐꯪꯗꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯈꯟꯗꯕ ꯃꯤ ꯈꯔꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯋꯥꯡꯉꯨ ꯁꯟꯗꯪꯈꯣꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯡꯉꯨ @ꯅꯥꯄꯦꯠ ꯁꯔꯥꯎꯟꯗꯤꯡ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯣꯝ ꯕꯤꯅꯣꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯎꯅꯕ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯍꯥꯏ ꯉꯁꯤ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯆꯦꯗ ꯂꯧ ꯎꯕꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯑꯌꯥꯝꯕ ꯂꯧ ꯎꯕ, ꯃꯅꯥ-ꯃꯁꯤꯡ ꯊꯥꯔꯒ ꯍꯤꯡꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯪꯍꯟꯐꯝ ꯊꯣꯛꯏ꯫
ꯀ꯭ꯂꯕ 30ꯅ ꯁꯦꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝ ꯑꯦꯀꯔ 60ꯒ 6.75ꯇ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯂꯧꯃꯤ 341 ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯊꯧ ꯇꯥꯔꯤꯕ ꯍꯥꯔ ꯕꯦꯒ ꯃꯁꯤꯡ ꯑꯁꯤ 1995ꯅꯤ꯫ ꯃꯊꯧ ꯇꯥꯕ ꯍꯥꯔꯁꯤꯡ ꯑꯁꯤ ꯄꯤꯕꯤꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ, ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔꯗ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯁꯔꯀꯜ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐꯤꯁꯥꯔꯅ ꯄꯥꯇꯥ ꯑꯃꯗꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯗ꯭ꯔꯤ꯫ ꯕꯤꯅꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯗꯨꯗꯤ ꯂꯧꯃꯤꯁꯤꯡ ꯈꯨꯗꯩ ꯁꯦꯠꯂꯒ ꯍꯥꯔ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯤꯕ꯭ꯔꯥ? ꯂꯧꯃꯤꯁꯤꯡꯕꯨ ꯑꯁꯨꯛ ꯀꯔꯦꯝꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯧꯃꯤꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯍꯥꯔ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯗꯤꯔꯦꯛꯇꯔꯒꯤ ꯑꯣꯐꯤꯁꯇ ꯀꯧꯔꯤꯕꯅꯣ? ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯍꯥꯔ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯄꯤꯗ꯭ꯔꯤꯕꯅꯣ? ꯂꯧꯃꯤꯁꯤꯡꯗ ꯑꯄꯪꯕ ꯁꯤꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯊꯧ ꯇꯥꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯑꯗꯨꯅꯤ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯧ ꯄꯨꯔꯒ ꯊꯧ ꯇꯥꯕ ꯍꯥꯔ ꯐꯪꯍꯟꯕ ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯗꯥꯏꯇ ꯌꯥꯎꯗꯕ ꯃꯇꯧꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯍꯥꯔꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯈꯟꯗꯕ ꯗꯥꯏꯇ ꯂꯩꯇꯕ ꯃꯤꯅ ꯒꯃꯦꯟꯠ ꯄꯨꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯇꯝ ꯆꯥꯅ ꯂꯧꯕꯨꯛꯇ ꯍꯥꯔ ꯆꯥꯏꯗ꯭ꯔꯕꯗꯤ ꯃꯁꯤꯅ ꯆꯥꯊꯣꯛ ꯍꯟꯊꯍꯟꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯆꯥꯏꯗꯕ ꯂꯧ ꯁꯥꯜꯂꯒ ꯂꯧ ꯎꯔꯤꯕꯁꯤꯡꯗꯤ ꯂꯧꯁꯥꯟ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯄꯨꯒ ꯂꯧ ꯁꯥꯜꯂꯒ ꯎꯔꯤꯕꯁꯤꯡꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯊꯧꯁꯤꯜ ꯍꯩꯇꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯂꯧꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯒꯗꯕ ꯃꯤꯁꯤꯡ ꯑꯣꯐꯤꯁꯇ ꯊꯧ ꯄꯨꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯇꯨꯡꯗ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯜꯂꯨ, ꯂꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨ, ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ 5 ꯈꯛꯇꯃꯛ ꯊꯦꯡꯅꯔꯦ꯫ ꯑꯦꯛꯇꯤꯚ ꯀꯦꯁꯅ 38 ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯗ ꯑꯟꯖꯨ ꯂꯚ ꯅꯅꯥꯎ ꯍꯥꯏꯅ ꯇꯦꯇꯨ ꯌꯦꯛꯂꯝꯃꯤ꯫ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯑꯌꯨꯛ ꯄꯨꯡ 10:45 ꯔꯣꯝ ꯇꯥꯔꯛꯄꯗ ꯐꯪꯕ ꯄꯥꯎꯗꯒꯤ ꯁꯟꯖꯦꯟꯊꯣꯡ ꯃꯅꯥꯛꯀꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯗꯤꯀꯝꯄꯣꯖ ꯇꯧꯕ ꯍꯧꯔꯛꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯍꯧꯖꯤꯛ ꯔꯤꯝꯁꯀꯤ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃ ꯌꯥꯎꯅ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯇꯧꯗꯨꯅ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯆꯥꯝꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯑꯟꯖꯨ ꯂꯚ ꯅꯅꯥꯎ ꯍꯥꯏꯅ ꯏꯪꯂꯤꯁ ꯃꯌꯦꯛꯇ ꯃꯤꯡ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯚ ꯁꯥꯏꯟ ꯌꯥꯎꯅ ꯊꯥꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯨꯠ 5 ꯏꯟꯆꯤ 3 ꯂꯣꯝ ꯋꯥꯡꯏ, ꯃꯁꯥ ꯃꯌꯥꯏ ꯑꯣꯏꯔꯞ ꯐꯩ, ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ, ꯃꯁꯝ ꯇꯦꯜꯂꯤ ꯑꯃꯁꯨꯡ ꯃꯨꯏ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅꯅꯤ ꯗꯦꯁꯥꯝ꯫ ꯅꯨꯄꯤꯁꯤꯡꯗ ꯑꯣꯠ-ꯅꯩꯕꯤꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯆꯧꯕ ꯌꯨꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯨꯗꯤꯁꯤꯌꯥꯔꯤꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯅ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯑꯦꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯣꯏꯅꯥꯝ ꯁꯨꯔꯖꯀꯥꯟꯇꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯗꯦꯁꯥꯝꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ 29ꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯍꯨ ꯊꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯖꯨꯗꯤꯁꯤꯌꯥꯔꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯊꯔꯛꯀꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯃꯗꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯄꯒꯤ ꯆꯥꯡ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯒꯤ ꯀꯦꯁ ꯃꯁꯤꯡ 3 ꯁꯨꯈ꯭ꯔꯦ꯫ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫